Ngasigi video sida chahi manga fazilakadoroba Russia amasung Ukraine gi lan gi matangda update ama pudun laksari mayam puna taminasi. Russia gi attack handaba maramna Ukraine gi air defense henna kankhat hangadori. Ukraine gi mafum kayada air force na tawriba thabak asi yamna apianba haibadu oidre. Civilian area singda Russia na yamna chawna drone attack tawrokpada ngakthoknabagidama khongthang sing lawkhatle haina Ukraine gi president Volodymyr Zelensky na phongdokre. Haukiba tha khrasida Russia na maru oina Ukraine gi power grid ta target tawduna akanba serial attack tawba asina ka henna ingba marakta ka sagat hanabagi mai amasung ising supply phanghandri lakliba February gi tang 13 dagidi chahi manga sangsilakadorba Russia Ukraine gi lan asi loishanaba United States na santaiduna kanna honarbasu haujimaki oinadi mami amata uba phangdri aman amagi bandi sing haibadi prisoner sing thadoknaba yanaba khak natana ngamkhai gi matangda ceasefire gi amadi security guard na chingba aruba issue kaya gi matangda karimata yanaba leitri. Russia gi akanba serial attack asi thengnanabagi damak anouba air defense khongthang singi matangda defense minister amasung air force commander ga wa khana khre haina Zelensky na hairi lokat kadoriba khongthang singi matangda mahakna yamna sandokna di haikide February 3 ahing amasung February 3 ayuk anganbada Russia na Ukraine gi mafam kayada drone chahunga kunganipan amasung missile 3 kapsilaki maduda air defense na drone chaniga parfudraga tareti thugai ki hairi ahingda celsius degree minus kun yongna yamna ka hena ingba maraksida Russia na power grid thugaiduna chatharakpa attack na maram oiduna Ukraine gi capital Kiev ta residential building singa chani henbadi heating gi khudong chaba phangdri. United Kingdom gi Defense Ministry nasu Ukraine gi electricity network asi ningthamtha asida kham thengna awaba phibam mayoknare haina phongdoki maraksida Russia gi Defense Ministry na phongdokiba matung inna February 3 ahing Russia gi lamdam singda air defense system singna Ukraine gi drone 39 thugai ki madugi manungda Bryansk lamdamda drone 13 yauki hairi Ukraine gi attack aduna maram oiduna Bryansk ta khungang kayadi ngaihak mai phangkide haina Bryansk governor Alexander Bokomas na phongdoki Russia gi Belgorod city dasu Ukraine gi missile attack ta power facility singda mang takpa thoktuna electricity supply da akaiba piki haina Belgorod ki governor Vyacheslav Gladkov na phongdoki marak asida Russia amasung Ukraine gi lan asi loishinnaba US ki president Donald Trump ki administration na sahi asigi June tha fawbugi manungda deadline fikre hairi American singna kalen horakpa fawbugi manungda lan loishinnaba maigai punamakta hairakli makhoina piriba matamsi fawbuda party singda pressure soidana pirakani haina president Zelensky na pangmising phongdoki makhoina June fawbugi manungda thabak punamak pangthokpa pamli makhoina lan asi loishinaba tawba yaba tawgani makhoina masigidamak yamna mayak sengba schedule pamli haina Zelensky na haiki United States na maikai ahumgi oiba wari sanaba adu ahanbu oina makhoigi leibakta pangthoknaba haudorakli madu Miami da tarba yai aikhoigi oinadi mifamda saruk yagani haina confirm tawkre haina President Zelensky na haiki mathangi video singda hena nouba update sing puduna laksage nungsibiduna channel asibu subscribe tawdriba singna subscribe tawsinbiramu